Loyalam E-PAO tabiriba khudimapur Hutrom Susmitana ayuki pau pizari. Bablu Loitongbam da sirak liba Maral kayam chumlabage madugi pruputhopiyo haina lup Singna fongdorakli. Haukiba me ohumdagi chin kuki narco terrorist Singna Maral lejadraba micham miyam da landaraktuna mihat mipun chathabaga loinana Manipurgi apunbagi saktamda Singna rakpa amadi Manipur bu thugaina ba hotna ringai cherak asida Manipur da leriba Meitei gi oiba lup sing amadi lenai miyoi Singna Meitei masel gi marakta khatna chainaba unkhatna ba amadi aikhoigi apunbagi pangal sagatna ba hotna bada thintahan ba amadi mapangal hantahan ba thawong kaya chathariba asi makhatana chathabiganu haina tongan Look Kayana Fongdorakle. AEMS Leepun MPPL Ikal Lalop AKKL Puya Amadi Isak Napunna Thadorakpa Joint Statement Amana Fongdolak Ribadi Human Rights Defender Bablu Loitongbam anti Meitei Oi Kuki Singi Mating Pangi Haina Meitei Leepun na Marals Kaya Siriba Si Kayam Chuma Bage Kari Pramalera Bage Madugi Pruputhopiyo Madu Puthopa Ngamdaba Tarabadi Miyam da Aranba Pauk Sandopa Amadi Miyambu lana lamjing balupni hairoidabagi maram leite. Karingumba Bablu leibak miyamgi damak mayokta aranba thabak amadi Manipurgi apunbagi saktam kaiba yaba thawong thawramlabadi Maralgi matung ina legalgi oiba lambida chatuna masagi Maral matung ina cherak pibada akaiba leite haina su cherol asina fongdorakle. Mark Hawkip Fazinduna Thamliba Meitei Aniga Onabagi Wafam Akwai Khangde Haina Dr. Marki Apopana Fongdorakle. Social media da Meitei ani fazinduna thamba amasung hauzik judicial custody da leriba Dr. Mark T. Hawkip kai Meitei ani asiga onaragani haiba tonga ama sandorak pathengnare. Adubu wafam asi Dr. Mark T. Hawkip ki imung manunggi miyoi singnadi karigumba wafam amata khangba laite haina Dr. asigi apokpa mapa M. Limkhosai Hawkip Molnom Village Chuchangpurna sengdorakle. Lim Khosai Hawkip na media da thadorakpa warol amana hairi social media da Dr. T. Mark Hawkip ka hauzik fazinduna thamliba Meitei anmiyoi aniga mahut onaragani haiba wafam asigi matangda mahaki imung manungna karigumba wafam amatal khangba leite. Dr. Mark T. Hawkip asi hauzik judicial custody da leiriba maramna mahaki maramda wa ngangnaba haibasi sub judice oigani. Maram asina state asida leriba mari lenaba community pumna makna isu asi makhatana pakthok chawtho hanaba hotna biganu amasung makhoigi pukning wa hanaba tawbagi mahutta lebak asida chatnariba rule of law da thajaba thamsi hainasu Limkhosai Hawkipna makhatana appeal tawrakli. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu. Mafam anida asiba hakchang ani fangle. Tongan ba mafam anidagi asiba hakchang ani fangle. Thaudok sing asigi paugi matung inadi ngarang numit yung mapung baro makhairom taba matamda Imphal East District ki konung mamangi Bazar India ilairamba mafam adugi nakalla leiba apikpa gali amagi manungda miyoi ama siduna leiramle hari. Asiba hakchang adu manak nakpada leiba miyoi singna thengnarikabane. Police ta pau piraba matung asiba hakchang adu laukhatlaga masak khangdonaba Janims ki Mirol sangda thamkre. Miyoi adu nisa ka hena chasinbadagi siba oiba yai haina thajanari. Amaromda Senapati District ki manung channa National Highway 2 gi Ningthobam Khul Ecological Park manakta haukiba nomaizing numita nupa amagi asiba hakchang taduna leiramle hari. Police tagi pangba paugi matung ina miyoi asi garina thomlamba mali hari. Achiva hakchang adu hauzumaki oina masak maming khangba ngamdri miyoi asi masa mayai oira fai kulai kuchu oi fit mangaga inchi mari wangi amuba machugi longpen setli komla machugi furit amalitli hari. Thaudok asiga mari lainana Senapati Police na case ama register tawkhibaga loinana asiwa hakchang adu masak khangdonaba Janims ki Mirol sangda thamkre hari. Center gi intervention hek changbada fakiba animak thadorakani haina okram ibowina fongdorakle. Nongchup Kaithal Mambida Leiba Kontra Humdoi Suba Assam Rifles ta Army Constable Recruitment Yawba Satkiba Meitei Naha Ahum Lambi Onana Awang Maikei da Leiba Kaithal Mambi Romda Changsilubadagi Kuki Kutlai Paiba Singna Fazin Kiba Adugi Manungda Ama Thadoraklaga Anina Hoziksu Thadораktana Leiriba Ani Asi Center gi intervention hek changba matamde iralaina Thadorakani Khalli Manipur Government na Center gi intervention changhanaba thabak lokhahaningi haina CLP leader Okram Ibovina Fongdokre.
Wafam asi Okram Ibobina Janeneta Hizam Irawat Celebration Committee Nesinduna Yaskul Police Land Leba Manipur Dramatic Union Gi Auditorium da Pangtokiba Chamaga Kunipan Suba Janeneta Hizam Irawat Ki Mapok Kumon Thoram da Fongdokibani. Thoram asigi Chief Guest ki warol piraduna hana gi Chief Minister Okram Ibobina hai. Hauzik Zatminakiba Makoi Ahungi Manung Amda Ama Assam Rifles na rescue Toraga Manipur Police ta Singnarakre. Aduga Makoi Ani Amadi Hauzik Su Hadoraktri. Assam Rifles ki Matakta Central Paramilitary Force Mayam Ama Hauzik State Government na Law and Order Ngak Naba Honabada Mateng Pangna Gidamak Center na Tharaktuna Lady. Lady be Central Paramilitary Forcing Asigi Maikedige Hauzik Kuki Militant Singna Fazilaga Thamhoriba Naha Ani Adusu Hadoranaba Wafam Tokani. Makoi gi thawong asina lamdam sida santi gi lambida khara lakleba asi thugainaba oina thokani haibasi khanghanfam thoi hiram asida center gi intervention changnaba su state government na hotnaba fai center na maru oina union ha minister gi intervention hek changlapu matamda hauji fazaliba anima soidana thadorakani haina thazai haina fongdorakli Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Varat lengana Manipur yauna ising ichauna sokhalaba state singda lupa crore chatruka humdra manga mateng pigadawri Handak ising ichauna sokhalaba Bharat ki state singda Bharat lengakna National Disaster Response Fund NDRF ki makhada Manipur, Gujarat amasung Tripura da lupa crore chatruka humdra manga ki mateng piragani haina Union Home Minister ki Meitei cherol ama thokre hari. Pigadawriba senfam asida Gujarat state kina lupa crore chatruk, Manipur gina crore yankai, Tripura gina crore kuntaruk waigani. Masida natana ising ichauna sokhalaba state da piba yaba mating supigani hari. Union Home Minister gi cherol asigi matung ina handak chahi asida ising ichauna sokhalaba Assam, Mizoram, Kerala, Tripura, Nagaland, Gujarat, Andhra Pradesh amadi Telangana da jingning khaiba amadi ising ichauna chingba thoke. Hairiba state asida Varat lenga ki mari lenaba mihut kangbu ama chatuna yengsiluraba report ki matung ina state asida tengbangi senfam sing asipi naba lepkibani loinana Bihar amadi West Bengal da thokiba ising ichawgi fibam hakthengnana yengsinaba center da gi mari lenaba mihut sing tharagani hairi Jiribam gi mombung kholgi akoibada combing operation chathabada khulai kaya marum fagatlei Kuki Kutlai Paiba Singna Hokiba September Tha Asigi Manungda Taratare Lak Nomai Amadi Bomb Kapsinduna Landara Kraba Jiribam District Headquarter Dagi Kilometer Tare Lom Chatlagalaiba Mombung Kulgi Akoibada Mafam Singda Assam Rifles CRPF Amadi Police Ki Combined Forces Operation Chataduna Kuki Kutlai Paiba Singna Lochinduna Tamlamba Oigani Haina Thazaba Kutlai Kaya Fagat Pangamle Hari Police ki fangba pauna high state asigi ching amasung tamgi tongan mafam singda security force na lab na chatharapa operation singi saruk ama oina ngarang Jiribam gi mombung amadi Kasimpur Valley Zuri village ki akoibada mafam singda operation chathabada mafam adudagi submachine carbine ani magazine ani empty case maru chamaka maudrampan improvised explosive pompi bomb amaga fagat pangamki Fagalaba Kulai Singh Adu Jiribam Police Station da Kusin Nakre Hari. Nakal Amarom da Security Force na ngak sainduna ngarang National Highway 37 amadi National Highway 2 dagi malpuba gari chatrit ka ahum Imphal da puthora kre loina na Security Force na laukhalakpa Jackson Tharangi oina mafam chamaga tarahumdoi da checkpoint sing hangdoktuna monitor tawri adu bumi famupun paudi laikide hari. Aroibada maru oiba pau amuka hana pizari. Varat lengakna Manipur yauna ising ichauna sokhalaba state singda lupa crore chatruka humdra manga mateng pigadawri. Jiribam gi mobung khulgi akoibada combing operation chathabada kutlai kaya marum fagale. Mafam ani dagi asiwa hakchang ani fangle. Matang asida ayuki pau piba loizade tabiriba khudingmapu amuka hana kurumjari.